Kokomina Kaukiba Pung Nifuganipan General Strike Bisipur District Tasu Mapung Fana Chatade. General Strike Asina Madam Oidaka District Asigim Hausagi Punchida Town Akami Pide. Kokomi General Strike Adu Sagot Aduna, Moirang Kendra upon Bak Mera Paibi Imalop, Mampil Sinduranga say, Moirangi Tungan to one from Singda Kunjak Tasin Lambi the Lakpa Central Force K Kari Singh, Mampil Game Member Sina Moirang Kaitel that Tatuna, Manipur Kangli Park Haina Thapa, Chain up Sinaga Kari Singh Aduton K. Nambol Kaitel the So General Strike Sagot Pasina, Ayutagi, Tidim Lambi the Toraktuna, Lambi Tingbagi Kunjak Tasin K. General Strike Aduna Madam Oiraga, Hosik Fawi Oina, Palm the Batodok Singh, Toki Bagi Public Trade. Kongjang Aduka Mari Lena, Mampil President K. Padmabatina High. Tha Asigi Kunda Urkul Ke Siredi Festival Ge Paulo Bachetkiba Paumi Singda Central Force Na Chatakiba Thawong Amade Paumi Sing Aduna Tongba MST Bus Thaba Manipur Haiba Wahai Adu Loktok Naba Kangan Lakibagi Thawong Adu Akanapong the Kandem Tawe Thawong Asina Madam Oiraga Government of India na Manipur Ge Yam the Yang Liba Mideng Ase Karino Haiba Say Hangningai Oirakle Manipur Manungda Manipur Haina Thaba Bus Set Pada Central Forces Na Thingbagi Madam Atubu Matam da Miyam na Kangalu Haina So Mana Maka Take Karigidamakta aikoina iramna Manipur sida lairiba aikoi punamak sei iramna Manipur sida sathok sasin tawba bawa athingba piraaba aduga central forces na central government na aikoibu ngapi senbina bagi damakta ni haiduna thabira iba adugumba security personnel singna makhoi manungda karamba hidden agenda laibagi no hairiba lambi singsida satpa yaroyana aduga honorable home minister na su national highway sing satpa yarane haina lauthok pi khraba matungda ngasi ma khangudana as chauna state government na pangthoiba adugumba festival asida yawba maitai gi satpa yaroi haina warning tawrakpa laikhraba khangna adugumba security personnel singsna aikoi do onsilaga madu yawba yaroi haibagi Wakalonduda ating pirakpado madu kandem tawwa oina aikoy na ngasi mat Kokomi na pung ipun anpan to sa portaw sa bugal na Moirang Bazaga aikoy atok sa